mayambu heli maisnamna taramna okchabaga loinana khurumjari ngasigi wari asigi mamingna hingchaba leiba leikolgi surung wari asibu ibirakpa Rosila thaina matam amada thaumai khul kauba khul amada hai amadi lei makhal makhalna pungthan thanna hoba phajaraba leikol ama leirami adubu leikol adugi manungda leiba surung adudagi khonjel amana hek hek kaurakpa tai surung aduda hingchaba lei haiduna khul adugi miyoi ayamba kinaduna leikol aduda kana amata changnaramde nongmadi labukta lau sururaga halakpa khul adugi khunja nupa anina asumna hainaduna laklami itaw ngarang aina leikolomda chatlubadane surung manungdagi akiba khunjel amana kaurakpai wani ai kidane adum chele nupa amaduna amuk hairei nangdi gadoba chatluiba nangbo mina ngangnabado kemta tadro surung manungda hingchaba lei hainabane matungda chalunuko amuk hatpikidana asengbra haisiba asengbuni kaino nangna kai khangdro khangdi asumna makhoi anina wari sanaduna chatkiba adu khuladugi naha ibothoi khoba amasu tarame moi hainai sibo asengboi jalane asikanduna ibothoi do mayumda halaklami mathangi numitni ibothoina mamanaba amada asumna hairami itaw aikhoi khulge leikol manungda leiba surung asidagine khonjel amana hek hek kaurakpatai hainai sibo asengbo oigadrane aidi mina sum kinanaba haijinba male itaw asengbo oigera oiroira nang adugi leikol aduda changlunuko ibothoina amu makha tarae ado itaw aidine surung asigi asengboda amukta khangdokluge khalibani aikhoibu kayam kuina sumaina sum kiraga lekhidoino itaw adu yoradi ai khangdre aidine mafam aduda chatpa songongmoiko hera itaw nupanabu itaw yawdrasu ai tom chaluge asi haina duna makhoi ani mayum mayumda changnare asumna numit adu haukhre mathangi numitni ibothoido mayumda halaktre haiduna mayam changduna koithi thinarami ngaihak leiraga khunjana ha kharana surung adugi manakta ibothoigi asiba hakchang adu taduna leirami haiduna puraklami madu ubada ibothoigi mapa mama amadi leiriba mayamso loina kapnarami ibothoigi mamana kaptuna asumna hairei ngarang numidang wairamdo leikol aduda leiba surung adugi asengba khangdokluge haiduna chatkibani imagi bungo nang imana chatkinu haibado yaramlabadi masi thoklamloiko mapana mu nungaitana samna hairei ichana mathawna phaba oirubana ichagi punsi mangbane mayam maraktagi nupa amanaso asumna haireklami surung aduda leiba hingchabada aduna hatpa soidana oirangani oirangani asumna matam khara haukhre khuladugi miyoi sing adushu ibothoigi misi adudagi leikol aduda changba hena kinakhre khuladu maktada lalolitik tauba domba kawa nupa ama leirami dombogi machanupi ani su leirami mamingna laija amadi likla kaurami laijaga liklaga machin manaw anido phajaba lei uba yade leida duki matik ngaujarami nongmadi laijaga liklaga machin manaw anido asumna wari sanarami likla ngasidi khulgi leikolda lei hekpa chalusira chalusi ije leikoldadi lei phaja phajaba mayam hobani ado pabanabu yagadro khangdi kaigino khoi pabana leikolomda chakya drisiba lei phajabadi leikolda loina horaga adune leikoldadi lei phaja phajaba mayam hobani ado taibu thoi sikibadagi misingse hena kinakre aduga pabana haibadane khulgi leikolgi manungda leiba surungda aduda hingchaba lei hai adunane khudong thiba nangani chatkano haibani hai tiklagi waduda laijana sumna khumlai aduba sengba oirangadrane khulgi miyoi singna haibada khonjel khakta tabani hai nongmata hingchaba tu thoraktuna ui haibadi kanamta yaudi surung aduda hingchaba sengbagi leiba oiragabu khulgi miyoi singna unaroidro aduni ije aisu khalibani mina sum pangai haijinba malena mina haijinba oirangani ado ije aikoi ni leikolda chalusira ngasidi chalaroise hayengne babana thabak chakrakanda oina chase hoi je
ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖꯒ ꯂꯤꯛꯂꯥꯒꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯗꯣꯝꯕ ꯊꯕꯛ ꯆꯠꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯗꯣꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯄꯥꯕ." "ꯑꯗꯨꯒꯅꯦ, ꯏꯄꯥꯅ ꯍꯥꯏꯒꯗꯕ ꯑꯃꯅ, ꯅꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯏꯕꯣꯊꯣꯏꯁꯨ ꯁꯤꯈ꯭ꯔꯤꯕꯗꯨꯅꯤ." ꯂꯤꯛꯂꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯄꯥꯕ, ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯠꯂꯨꯏ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯝꯕ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ ꯃꯆꯦ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯄꯥꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯂꯩꯀꯣꯜꯗ ꯆꯠꯂꯨꯔꯁꯦ." "ꯍꯣꯏ, ꯆꯠꯂꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯟꯖꯥ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯂꯥꯏꯖꯥ, ꯂꯤꯛꯂꯥ, ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯜꯒꯤ ꯂꯩꯀꯣꯜ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯕꯅꯣ? ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯗꯅꯦ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯅꯕꯗꯨ ꯅꯈꯣꯏꯕꯨ ꯇꯥꯗ꯭ꯔꯣ?" "ꯏꯄꯨ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯁꯨꯔꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯂꯨꯏ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯂꯩꯒꯅꯨ꯫ ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯅꯕ ꯇꯧꯀꯣ." "ꯍꯣꯏ ꯏꯄꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯗꯤꯅꯦ, ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯕꯗꯅꯦ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯀꯧꯔꯛꯑꯦꯅ ꯍꯥꯏ." ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ, "ꯍꯦꯔꯥ ꯏꯇꯥꯎ, ꯀꯥꯏꯗ ꯍꯤꯡꯆꯥꯕꯅꯣ? ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯤ ꯆꯪꯗꯅꯕ ꯁꯨꯝ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯥꯅꯤ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯁꯨꯔꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯤꯛꯂꯥꯒꯁꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯕꯤ ꯍꯅꯨꯕꯤ ꯑꯃ ꯃꯈꯨꯠꯇ ꯐꯖꯔꯕ ꯍꯩ ꯔꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯂꯩ ꯍꯥꯏꯕꯁꯤ ꯅꯈꯣꯏꯕꯨ ꯈꯪꯗ꯭ꯔꯣ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ." "ꯀꯔꯤ? ꯍꯤꯡꯆꯥꯕ ꯂꯩ ꯍꯥꯏꯕ? ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕꯣ?" ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯂꯩ? ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯛꯑꯣ, ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ "ꯏꯇꯥꯎ, ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕ ꯂꯩꯕ ꯃꯥꯜꯂꯤ, ꯆꯠꯍꯧꯔꯁꯦ." "ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯁꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ, "ꯑꯩꯅ ꯉꯁꯥꯏꯅ ꯍꯤꯡꯆꯥꯕ ꯂꯩ ꯍꯥꯏꯗ꯭ꯔꯣ?" ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯂꯥꯏꯖꯒ ꯂꯤꯛꯂꯥꯒꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕ ꯑꯣꯏꯖꯥꯠꯂꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕ?" ꯂꯤꯛꯂꯥꯅ ꯀꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯗꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯣ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯂꯩꯀꯣꯜꯁꯦ ꯑꯩꯒꯤꯗꯤ ꯏꯌꯨꯝꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯆꯥꯕꯤꯈ꯭ꯔꯅꯤ." "ꯑꯕꯣ, ꯂꯩꯀꯣꯜꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕ ꯂꯩꯕ꯭ꯔꯣ?" "ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯊꯦꯡꯅꯔꯕꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯊꯨꯅ ꯆꯠꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥ ꯃꯆꯦ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯪꯕ ꯉꯝꯃꯔꯣꯏ." ꯂꯥꯏꯖꯅ, "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯟꯗ ꯆꯪꯂꯒ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯂꯨꯒꯦ꯫ ꯅꯪꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯦ꯫
ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯏꯪꯉꯪꯉꯛꯏ, ꯁꯨꯔꯨꯡꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯕ ꯍꯤꯡꯆꯥꯕꯗꯨꯔꯣ? ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕ꯭ꯔꯣ? ꯍꯣꯏ, ꯑꯩ ꯍꯤꯡꯆꯥꯕꯅꯤ꯫ ꯑꯩ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯖꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯦ꯫ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯁꯥꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯤꯕꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯃꯆꯥ, ꯆꯪꯂꯛꯎ, ꯂꯥꯎ꯫ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯤꯗꯨꯅ ꯆꯦꯟꯈꯤ꯫ ꯅꯍꯥꯛ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯣ ꯅꯪꯕꯨ ꯍꯤꯡꯆꯥꯕꯗꯨꯔꯣ? ꯅꯪꯒꯤ ꯅꯁꯛ ꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯤꯅꯤ꯫ ꯑꯩꯒꯤ ꯏꯁꯥ ꯑꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯀꯅꯥꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯎꯄꯥꯏ ꯂꯩ꯫ ꯅꯍꯥꯛꯅ ꯎꯄꯥꯏ ꯑꯗꯣ ꯈꯪꯅꯅꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯏꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯩꯔꯥ ꯑꯃ ꯆꯨꯈꯠꯇꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯆꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯩ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯦ, ꯀꯩꯅꯣ ꯁꯤꯗꯤ? ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯅꯍꯥꯛꯄꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯆꯪꯂꯛꯎ ꯂꯥꯎ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯕꯨ ꯍꯤꯡꯆꯥꯕꯗꯨꯔꯣ? ꯑꯩ ꯅꯪꯒꯤ ꯅꯁꯛ ꯎꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ꯫ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯨꯔꯨꯡ ꯑꯗꯨ ꯃꯩꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡ ꯈꯥꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡꯒꯤ ꯃꯈꯨꯠ ꯃꯃꯩ ꯑꯣꯏꯅ ꯆꯥꯎꯅ ꯄꯥꯟꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯤꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯅꯪ ꯑꯃꯨꯛꯇꯪꯒ ꯈꯟꯈꯣ, ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯣ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯣ? ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯀꯔꯝꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯔꯒꯦ ꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯏꯖꯗ ꯃꯥꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯩ ꯔꯥ ꯑꯃꯗꯤ ꯂꯩ ꯃꯈꯜ ꯀꯌꯥꯅ ꯄꯨꯡꯊꯟ ꯊꯟꯅ ꯍꯧꯕ ꯂꯩꯀꯣꯜꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯆꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯅꯕ ꯍꯩ ꯈꯔ ꯑꯁꯨꯝ ꯍꯦꯛꯄꯗ ꯃꯁꯛ ꯃꯉꯥꯜ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯎꯍꯩ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯎꯍꯩꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ, ꯆꯥꯒꯗꯕꯕꯨ ꯄꯥꯝꯃꯨꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯗ ꯎꯍꯩ ꯑꯗꯨ ꯍꯥꯞꯂꯒ ꯁꯨꯔꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯔꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛꯇ ꯂꯩꯀꯣꯜ ꯑꯁꯤꯗꯒꯤ ꯍꯦꯛꯈꯤꯕ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯕ ꯎꯍꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯑꯗꯨꯒꯤ ꯎꯍꯩꯗꯨ ꯆꯥꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯍꯤ 100 ꯁꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯎꯍꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯅꯪꯅ ꯅꯤꯡꯕ ꯑꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯍꯤꯡꯆꯥꯕ, ꯑꯩ ꯎꯍꯩ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯛꯎ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯅꯤꯃꯛ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯇꯥꯎ꯫ ꯍꯤꯡꯆꯥꯕ, ꯑꯍꯥꯟꯕꯗ ꯂꯩꯀꯣꯜ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ
ꯑꯩꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯄ ꯉꯝꯗꯅꯕ ꯅꯍꯥꯛ ꯁꯨꯔꯨꯡ ꯑꯁꯤꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯍꯤ 100 ꯁꯥꯡꯗꯣꯛꯅꯕ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯎꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯆꯍꯤ 100 ꯁꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯣ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯕ꯭ꯔꯥ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯃꯥꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯅꯍꯥ ꯑꯃ ꯑꯅꯤ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯧꯅꯝ ꯇꯧꯔꯒ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯤꯡꯆꯥꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤꯕꯅꯤ꯫ ꯑꯣ, ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯣꯊꯣꯏꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ꯫ ꯍꯥꯏꯔꯒꯦ ꯇꯥꯎ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗ ꯍꯅꯨꯕꯤꯗꯣ ꯂꯩꯕꯅꯤ꯫ ꯅꯪꯅ ꯍꯅꯨꯕꯤꯗꯣ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯂꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯉꯨ꯫ ꯑꯗꯨꯒ ꯃꯁꯛ ꯃꯉꯥꯜ ꯂꯩꯕ ꯎꯍꯩ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ꯫ ꯎꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯍꯣꯏ, ꯃꯗꯨꯒꯤ ꯎꯍꯩꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨꯅꯦ, ꯅꯪꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯕꯗ ꯆꯦꯛꯁꯤꯟꯅ ꯆꯪꯉꯨ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯅꯤ꯫ ꯐꯔꯦ, ꯆꯠꯂꯣ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯂꯥꯏꯖꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯎꯍꯩ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯎꯍꯩ ꯌꯥꯎꯕ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯍꯩ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩꯗꯤ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯦ꯫ ꯑꯩꯗꯤ ꯀꯗꯥꯏꯗ ꯊꯤꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯎꯍꯩ ꯃꯌꯥꯝ ꯑꯃ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯍꯅꯨꯕꯤꯁꯤꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯦꯗꯅ ꯑꯩꯗꯤ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯁꯤꯗꯤ? ꯑꯩ ꯊꯣꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯍꯦꯛꯇ ꯂꯣꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯖꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯎꯍꯩ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯊꯥꯡꯀꯠꯇꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯣꯂꯥꯡ ꯑꯗꯨꯗ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯗꯨ ꯌꯥꯎꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯊꯤꯔꯤꯕ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯖ ꯄꯣꯂꯥꯡ ꯑꯗꯨꯗꯒꯤ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯥꯎꯕ ꯎꯍꯩ ꯑꯇꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯎꯍꯩ ꯃꯌꯥꯝ ꯑꯗꯨ ꯍꯩꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯀꯗꯥꯏꯗꯅꯣ? ꯅꯪꯅ ꯑꯩꯒꯤ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯗꯨ ꯄꯨꯔꯒ ꯆꯠꯀꯦ ꯇꯧꯔꯤꯕꯗꯣ? ꯎꯍꯩꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯕꯥ, ꯑꯩ ꯎꯍꯩ ꯑꯁꯤ ꯄꯨꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯄꯤꯔꯨꯔꯒꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯗꯣ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯀꯣꯜꯗ ꯆꯪꯕ ꯀꯤꯅꯔꯤꯕꯁꯦ ꯀꯤꯔꯔꯣꯏ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ? ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯣꯠꯅꯖꯔꯛꯄꯁꯦ ꯅꯪꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯅ ꯃꯥꯡꯍꯟꯗꯣꯏꯕ? ꯌꯥꯔꯣꯏ ꯌꯥꯔꯣꯏ꯫ ꯍꯤꯡꯆꯥꯕꯗꯣ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯀꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯌꯥꯗꯕ ꯑꯗꯨꯗꯗꯤ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯁꯦꯛ 5 ꯂꯩꯕ ꯎꯍꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫
Hanubi adusu asum haiduna laijagi matung inaraki. Hey nupi, kadaidano nana chatlibado? Uhaido aingonda piramko, chakino. Laija kari sukhumda surung adu tamna prap lai. Hanubi adusu laijagi matung inaduna tanaraklami. Hanubi aduna tanarakpa adu ubada laija hatho pakhatna surung aduda changlakpada mahaki makhuttagi uhai adu nanthokduna surungi laimai aduda taakirami. Laimai de hek taakibaga khudak aduda uhai adu angangba machuki tenawa ama onthoraklami. Tauriba mataudu ubada laija ingangakna yengduna leirami. Tanja aduda Hanubi adusu laijagi manak yausilakle. Mahakna laijagi manak yaurakpada uhai adu tenawa onduna leiramle. Madu ubada Hanubi aduna laijada sauna asumna hairai. Karino, nangna tauribase. Haujiti tenawa asina hinjabada. Mafam asidagi thokpa ngamnanaga upayada soiduna hairakani. Madu yara, nangda halaga loire. Asi haiduna Hanubi aduna mahakna yeblakpa thang macha adu lauthokduna laija tamna changsilaklami. Hanubi adugi mataudu ubada laija kibana maning hana asum chatlami. Hanubi adusu laija hadanaba asum changlai. Adubu khanghaudana Hanubi adugi akoiba adu mai haurakduna Hanubi adu maina chaktuna khudak aduda sikhirami. Tauriba matau adu ubada laija ingangaklami. Aduga henasu akiba phaurakli. Tanja aduda hinchaba adugi mamidu thoraktuna asumna hairai. Kigana nubi macha. Hanubi ase mana taujaruba fattaba thabaki mahayna sikhibani. Hojikti tenawa asina aroiba upayado soidana taklagani. Asi haramnaga mami adu mangkhirami aduga tenawa aduna hinchaba leiba surung adugi maikairomda paiduna laklami. Laijasu tenawa aduna pairiba maikai adu tamna matungina aduna asum lakle. Ngaihak sum laklaba matungda tenawa aduna manga leiba thongnau macha amagi manakta tongduna leikhirami aduga laijada asumna hairai. Thongna phabi nupi macha nahakna masigi manga leiba thongnau macha ase hangdoknaba sodu thirugadabani. Laijana asumna khumlai. Ado sodu matau karamna kadaida thirudoino. Sodu phangnanaba lambi ani lei. Madudagi nangna apamba lambi ama khangadabani. Adudi lambi ani do kari karino aingonda hayu. Tenawa aduna asumna hairai. Lambi amana surung asigi mapanda leiba leikol asigi khwaidagi fazaraba leihoba mafam amadani. Aduga atopa lambi amana surung asigi khwaidagi mamba mafam amadani. Mafam ani asidagi nangna apamba lambi ama khalo. Tenawa adugi wadu taraga laija ngaihak munna wakhal tawraba matungda asumna khumlai. Surung asigi khwaidagi mamba mafam aduda ai chatlagi. Tenawa aduna phare phare asi haiduna tenawa aduna surungi khwaidagi mamba lambi adu taklami. Lambi adu khanglabada laija mathanta surungi amamba lambi adu talaklami. Mahakna apamba lambi adu asumna lakpada langtik langna yamna sengna yamna thajadana leirami. Laijana kadaidagi selekno. Aduga masigi senek asina asuk yamna langlibasina karigino. Asi haiduna mahakna senek adu khungkalaklami. Mahakna selek adu hek pakhatpaga khanghaudana amamba surung adu pungal nganthoraklami. Tauriba matau aduna laija ingangaklami. Surung sidi matau karamna pungal nganthorakliba. Asi khanduna leiringai tanja aduda senek adusu amu makhutagi nanthokduna mathakta paikhatuna maikai amaromda tapna chingba hauraklami. Kaino taurisibo selek asiga amu paikhalaga chalibasibo. Asi khanduna laija selek adugi matungina duna amuk laklami. Ngaihak sum leiraba matungda senek adu mangkhirami. Aduga machugi somari thoraklami. Tenawa aduna haiba soda sida leiriba sida soidana yarangani. Adubu somari sidagi karambano. Adudi ai karamna khangba ngamni. Mari maksibu hekta puraga yengnasirani aiba. Asumna mahakna khalingai tanja aduda hinchaba adugi mami adu thoraktuna asumna hairai. Nupi macha so mari asidagi achumba so ado khangadaban. Karigumba nangna aranba so pairurabani. So pungnamak mangkiduna ngasaidagi nangna honariba mayam ase aremba tagidawrabani. Kari aranba so pairurabadi aina honaruba khudingmak aremba tagani haiba. Asi khanduna laija ngaihak wakhal tawri. Tawfam khangdana leptuna leirami. Khongthangna asum kalai. Ngasai uhe adudagi onkiba tenawa mujuda angang boy kibani.
ꯑꯗꯨꯗꯤ ꯑꯉꯥꯡꯕ ꯁꯣ ꯑꯁꯤꯅ ꯑꯆꯨꯝꯕ ꯁꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯑꯉꯥꯡꯕ ꯁꯣꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯈꯟꯖꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯖꯗ ꯁꯣ ꯑꯉꯥꯡꯕ ꯑꯗꯨ ꯄꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯣ ꯑꯉꯥꯡꯕꯗꯨ ꯅꯠꯇꯅ ꯑꯇꯩꯁꯨ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯊꯧꯅꯥꯅ ꯑꯆꯨꯝꯕꯁꯤꯡ ꯑꯗꯣ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯔ ꯆꯠꯂꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯉꯥꯜ ꯂꯩꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯣꯡꯅꯥꯎ ꯑꯁꯦ ꯍꯥꯡꯅꯅꯕ ꯁꯣ ꯄꯨꯔꯛꯂꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯇꯤ ꯇꯁꯦꯡꯅ ꯊꯧꯅꯥ ꯐꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯣ ꯑꯗꯣ ꯊꯣꯡꯅꯥꯎ ꯑꯁꯦ ꯍꯥꯡꯗꯣꯛꯂꯣ ꯍꯣꯏ ꯍꯥꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯁꯣ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯉꯥꯜ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯍꯥꯡꯇꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯇꯦꯅꯋꯥ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯣꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯑꯩ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯂꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯄꯥꯝꯂꯕꯗꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩ ꯃꯈꯜ ꯃꯈꯜꯁꯤꯡ ꯑꯁꯦ ꯁꯤꯕ ꯅꯥꯏꯍꯟꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯠꯂꯒ ꯂꯩꯍꯟꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯦ ꯉꯁꯤꯗꯒꯤꯗꯤ ꯂꯩꯀꯣꯜ ꯑꯁꯤꯗꯒꯤ ꯂꯩꯁꯤꯡ ꯑꯃꯠꯇ ꯁꯤꯕ ꯅꯥꯏꯍꯜꯂꯔꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯗ ꯂꯥꯏꯖ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯤꯛꯂꯥꯅ ꯃꯄꯥꯗꯣꯝꯕ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯆꯦ ꯂꯥꯏꯖꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤꯕꯒꯤ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯟꯕꯗꯒꯤ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯗꯨꯅ ꯂꯥꯏꯖ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯗꯣꯝꯕꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯗꯤ ꯅꯪ ꯊꯣꯛꯂꯛꯇꯕꯗꯨꯗ ꯊꯋꯥꯏꯁꯦ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯅꯪꯕꯨ ꯁꯨꯔꯨꯡ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯨꯔꯤꯕꯅꯣ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯤꯛꯂꯥꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯆꯦ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯂꯥꯏꯖꯅ ꯃꯄꯥꯅ ꯃꯅꯥꯎꯅꯨꯄꯤ ꯂꯤꯛꯂꯥꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯂꯩꯇ꯭ꯔꯕꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯁꯦꯡꯉꯕ꯭ꯔꯅꯦꯍꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯦꯛ ꯀꯧꯔꯛꯄ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯈꯨꯔꯥ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯤꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯄꯥꯗꯣꯝꯕꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯦ ꯈꯨꯟꯖꯥ ꯑꯃꯅ ꯑꯃꯨꯛ ꯗꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯊꯧꯅꯥ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯗꯤ ꯏꯕꯣꯊꯣꯏꯒꯤ ꯃꯤꯁꯤ ꯑꯗꯣ ꯑꯁꯦꯡꯕꯗꯨ ꯈꯪꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯀꯤꯅꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯂꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯗꯣꯝꯕꯁꯨ ꯃꯆꯥ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯩ ꯑꯃꯗꯤ ꯂꯩꯅ ꯊꯟꯅ ꯍꯧꯕ ꯈꯨꯜꯒꯤ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯤꯕꯁꯨ ꯀꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯍꯔꯥꯎ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯃꯤꯟꯅꯕ ꯃꯇꯝꯗ ꯆꯪꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ